Amendment 8 CAA 2019 chanahalagan haina ngarang sentana lautoki badugi matungina Assam ki mafam kyada loop singamadi miyamna Yaningdaba phongdoktuna khongjang changsinba houkhre egasi chanahan ba pamdaba loop singamadi opposition party singna CAA gi coffee singmai thaba amasung rally chatuna akanba maongda Yaningdaba phongdoknari Makatana khongjang loi singna democratic oiba khongjang changsinba gi loinana tangai fadrabadi legal gi mating logduna Supreme Court ta fawba wakalagani hairi Amaromda yumthangnari ba Assam da wirakli ba piba masigi yangnaga Assam police na khongjang loi singda kanba section wa thamkhre khongjang loi singna CAA gi mayokta khongjang changsinba da railway national highway yauna public property sing manghan takhan ba thoklabadi akanba legal action lokhot kani hairi panba yabadi CAA Pakistan Bangladesh amasung Afghanistan dagi changlakba non-Muslim migrant singbu Indian citizen ohenbagi ayaba piribane. Ningsingba yabadi parliament CAA bill pass tawkraba matung lebak asigi mafam kaya dagi miyamna bill asibu Yaningdaba amasung Yaningdaba gi kholaw kaya lakibane.